Imphal cycle lambida kilometer kun khaktamak chatlaga Kangpokpi District ki manung channa leiriba Mapao Zingso Khul model village ama oibata natana khul asigi lu nanbagi matou tamjanapham oihouri Adubu hakshen amadi mahei masingi lamda ngashigi leingakna akhannaba meetyeng changbibasu khunjashing na ngaihouri saurakna yum sama rom tamak leiduna apunba mi masing chamangagi mathakta khundariba Mapao Zingso Khul Imphal cycle lambida leiba sambai lamkhaidagi Mapao singlomda supnatagi kilometer manga khaktamak sanglaga leiba khul amani khul asi Manipurda leiba khul kayagi manungda khwaidagi masa nanba khul singi marakta ama oihouri natana khul asigi matou tamjanapham su oiri Adubu ngasidi khul asigi fajakraba saktambu wakhal thenba miyoi kharana thugainaba leptana honarakli oizaba kharagidamak khul asigi singmai kayada hauriba u pambi kaya ngasidi maitan amadi sing launabagidamak lamai thaduna mahausagi khalbu thugaiba yauri khunjashinggi apambagi mayokta satharakliba thawong asibu thingnanaba hotnabadasu awaba kaya mayokna hauri masi khungi wainadi masi athingba leibani masi yam kanna koi yengsilli matamda khunna sinasu masi mai gum muthat bakhotpa si ekoi dum tawje kanna hotna dana chahi chum lae adubu khangau dana ahingda chaklak bakhotpa gumba mapam atoppa dagi dum chaklak bakhotpa go se hek toina tawe aduna khunna su ngakpa ngamdaba sule khanglabadi madu ekoi khunna mi singjuda pharaga action lokatpa fine taba khotpa se ekoi dum tawjari adubu sumaina lammai chakpa se masi ngakpa se awaba madi thengnari khul asi village secretary YL Ramguina fongdorakpada khul asida leingakki maikaidagi electric water supply amadi lambi thong matik chana leire adubu luribadi mahei masing amadi ana layengi matangda awatpa kaya leibana khul asigi angangsing atopa mafamsingda mahei tamba satli ana ayek thoklaglabasu khul asida leiriba public health sub center asi function tawdabana achauba khudung chadaba ma mayoknare haina mahakna haiki khunasigi government dagi akoi development lambi thong phang electricity adagi water supply akoi phangi adu water supply asi akoi khara awabadi thengnari adu sarkar na masi pipe kumba phajana tanki phajana construct tobibadi pami aduda hojik se akoi gi khunasida watpa se hojik government national food security ki makhada paikaliba ration ki supply se akoi khunsida phajana phangdre masi government ki as per government ki pi pham thokpadi per head 5 kgs pi bani adubu akoina khunasida phangbasidi per household da only 8 kgs amaromda India government na lairaba singidamak sanana baseng mikok amada kilo manga piribasi khul asigi oinadi yumthong amada supnatagi kilo nipan khaktamak piri haina mahakna pendaba fongtokhi problem ani sarkar da appeal tawjaning badi akoi government high school leijai masida oja se 17 post creation leibani teaching as well as non teaching adubu hojik fauba sarkar na pirakpa oja se nipan khakta lei non teaching yauraga mapan adu pirakpa oja mari amanadi utilize mari madi utilize tawdan lei aduna khungi watliba oja simbadi sarkar na necessary action lokat biduna school gi khungi school gi satra singi welfare gi damakta mase athubada
ꯑꯣꯖꯥꯁꯤ ꯄꯤꯕꯤꯌꯨ ꯑꯋꯥꯠꯄꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯖꯩ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯄ꯭ꯔꯥꯏꯃꯔꯤ ꯍꯦꯜꯊ ꯁꯕ ꯁꯦꯟꯇꯔꯁꯦ 2008ꯗꯒꯤ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯁꯤꯒꯤ ꯁꯕ ꯁꯦꯟꯇꯔꯁꯤꯒꯤ ꯅꯔꯁ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯀꯔꯤꯁꯨ ꯂꯩꯇꯦ ꯂꯥꯛꯏꯕ ꯃꯔꯛ ꯄꯣꯂꯤꯑꯣ ꯀꯥꯞꯄ ꯑꯃꯒꯤ ꯅꯔꯁ ꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯛꯆꯩ ꯑꯗꯨꯒꯨꯝꯕꯗꯤ ꯄꯥꯏꯈꯠꯂꯤ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯃꯔꯤ ꯍꯦꯜꯊ ꯁꯕ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯥꯐꯁꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤꯁꯨ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯈꯨꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯃꯁꯤ ꯑꯄꯤꯜ ꯇꯧꯖꯔꯤ Mapao Zingso Hariba Khul asi model village amagi thakta laklabasu hiram kharada awatpa kaya leibana khul asigi saukhat thaurangi lambida khurau ama oirakli Iramda Manipurgi adunglaba chaurba maitai khunaida maitai ningthau singdana adunglaba mapau thangal haibasi tanna thanaba yadraba thangal singdana taba khungang singi marukta saruk amu oiriba adum lamdam kakna akhon ningu kaningai oiribadi hojik yengbiyo akhoi khudingmakna yengibasi lamai paktakna thari hojik tasingna mong masi ning tambagi nungaibagi sakdam adu akhoi da nungaiba phangba nate masina akhoi da environment da khwatigi chaurba khudol amakakni akhoi na piribase aduna akhoi khudingmakna angama chingmai khara kagani amasung awaba kaya am khangduna lakli aduna nungai yaifaba khongset amakhakta maitai khunaibu karamna yaifagdagi haibase akhoi khudingmakna thiba tai hojikti aduna angama chingmai natana awang chingmai su oisenu akhoi na mai thadokpa haibase phatte aduga leingak sigoina khwaidigi chaurba environment amasung forest ki ministry singi site gi yam sauna meeting sangduna ngasi asimloba mai thaduna manghalliba simloba lamdam asigi akhoi gi u pambi sing akhoi kalhauba haibase mahuksa laimna prekpa khudol gi sauna makhoi da mateng piba haibase mahuksa ni aifena bkhonabda achoba thogai kya pangthokliba leingak sinasu yam chaw meeting changningba apamadu lamdam sigi miyamna akhoi da phongdoroktaba nate paudamjariba anobamga loinana mungyam chenglei Times of Manipur gi damakta Mapao Thengal